Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Malemnganba hakchang ngasi loksinkhre mihat asida chenaba mioi ani masak khangba ngamle. Sakhangdaba mioi singna tha asigi taragi numit yungba matung minute 10 rom chatpa matamda Imphal East District ki manung chanba Moirang Kampu awang leikai degi laisram Malemnganba taraga manga apok leikidraba ibom chahari ba chahi nauriba naha asi buhatpada chenabani haiba mioi ani masak khangba ngamle hairi thaudo aduga mari leinana semkhiba jesina pung kudmari gi manungda fagadabani haina taksiladuna leikidrabagi hakchang loduna lakhi adubu police ki investigation da khumang chausilakpaga loinena aroiba mathau mangam pangthokna bangasi Jenims ki mineral sing gi leikidrabagi hakchang loksankhre hakchang loba lakhibada JC ki convener Moirangthem Sukrumana haikibada JC na pungkut mari gi matam thakibadu gi manungda police na tha sigi taraga mathoida khangalakibagi matungina Malemnganba hatpada chenabani haiba mioi ani masak maming amasung akuba maro sing khangba ngamle athuba matamda faragani haiki mahangna makha tana hai DC Imphal East su chatuna unarubada leikidrabagi imung manungda piba yaba mating pigani phongdorakhibaga loinena aroiba mathau mangam pangthokna hakchang lobani adubu JC ki khongjang handokpa leite investigation ki progress yenglaga makha tana kari karamba khongjang sing changsin-gani haibadu lepthokani haiki Prepak Pro gi lanmi ama fare Bishnupur District Police ki kangmuna miyamdagi sankhai thumkhai tawbani haiba aina thingkraba lalolup Prepak Pro gi lanmi ama fare hairi faraba mioi adugi maming Yumlembam Arun Kumar Singh Elais Jingkhai 33 Kauri Moirang Police Station ki manung chanba Oksongbung maning laikai degi ni hairi mangondagi mobile phone ama Airtel ki SIM card ama Aadhaar card ama phongbangam le hairi